lamdam masigi leimaidagi mayai kabani sa maru phangna muthatuna hagulak liba tungi yubel kayabu mayai kabani sa digi lapna lehinaba manipur leingakna wars on drug ki khongjang sangsinduna mayai kabani sa lalon basing lepletna fagalingai serekta imphal gi north AOC amasung BOC gi akoyam famsingda mayai kabani sa sinnabasingi maning tamampham oidun leiramle all manipur united club organization amukogi mieng makhada semkiba anti drug campaign bisnupur gi thomi singna north AOC amasung BOC gi akoyam famsingda chathakiba drive ta mayai kabani sa sinaba Meeoi kuntraga mari fat pangamkhre loina makhuna sinaramba mayai kabani sagi polam kaya amasu Phagatkhre hairi Phagatkhre Meeoi sing adu rehabilitation center singda lemna layeng na thorang Phagatkhre haina anti drug campaign Bisnupugi drive ki wing commander Roman Elias athobuna phongdurokli Roman Elias athobuna phongdurokhibi matung inade north AOC amasung BOC gi akoyam fam singda tongan ba lamdam asi fam kya digi lakba inkhalak dibanna ha kaya na maning tamna mayai kabani sa sinare hairi ba Meeoi sing aduna north AOC gi akoyam fam singda drain sing Maphamshingda makhoi gi tongan ma kem Phaoba saduna maning tamna mayai kabani sa sing sinaramba thengnakhi mai leina ba department gi mai kai degi su ayam Maphamshing asida akan ba sin thorang lokhapam thoi haina su phongdorokli